ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯖꯄꯥꯟꯒꯤ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ 2017ꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯂꯩꯕ, ꯋꯥꯈꯜ ꯁꯣꯟꯕ, ꯗꯤꯄ꯭ꯔꯦꯁ ꯅꯥꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃ ꯑꯣꯏꯔꯤꯕ ꯇ꯭ꯋꯤꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯌꯥꯎꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯗꯤꯄ꯭ꯔꯦꯁ ꯅꯥꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯕꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯌꯥꯝꯅ ꯇꯥꯕꯗ ꯉꯛꯄ ꯐꯥꯎꯕ ꯃꯤꯍꯥꯠꯄ ꯑꯁꯤ ꯃꯌꯥꯝꯅ ꯇ꯭ꯋꯤꯇꯔ ꯀꯤꯂꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯇ꯭ꯋꯤꯇꯔ ꯀꯤꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯂꯤꯖꯔꯛꯀꯦ, ꯃꯔꯝꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯇ꯭ꯋꯤꯇꯔ ꯀꯤꯂꯔ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯤꯍꯥꯠꯄ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯥꯀꯥꯍꯤꯔꯣ ꯁꯤꯔꯥꯏꯁꯤ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯖꯃꯥ ꯀꯧꯕ ꯖꯄꯥꯟꯒꯤ ꯁꯤꯇꯤ ꯑꯃꯗ 1990ꯒꯤ ꯃꯇꯝꯗ ꯄꯣꯛꯏ꯫ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ, ꯏꯪ ꯇꯞꯆꯕ, ꯌꯥꯝꯅ ꯅꯣꯂꯨꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯃꯤ ꯄꯨꯟꯕ, ꯁꯥꯟꯅ ꯈꯣꯠꯅꯕꯗꯁꯨ ꯑꯗꯨꯃꯛ ꯊꯋꯥꯏ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯈꯥꯏꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯄꯨꯔꯒ ꯆꯠꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯄꯥꯒ ꯂꯩꯃꯤꯟꯅꯍꯧꯈꯤ꯫ ꯌꯨꯝꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯦꯜ ꯇꯥꯅꯕꯒꯤꯗꯃꯛ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯌꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯐꯨꯗ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯃꯍꯥꯛ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯃꯗ ꯑꯃꯨꯛ ꯊꯕꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯒꯥꯔꯤ ꯁꯦꯝꯕ ꯋꯥꯛꯁꯣꯞꯇ ꯊꯕꯛ ꯌꯥꯎꯏ꯫ ꯃꯇꯝꯁꯤꯗꯗꯤ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯀꯥꯍꯤꯔꯣꯅ ꯁꯨꯄꯔꯃꯥꯔꯀꯦꯠꯇ ꯆꯍꯤ ꯑꯅꯤꯃꯨꯛ ꯊꯕꯛ ꯌꯥꯎꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯤꯒꯤ ꯊꯕꯛ ꯇꯣꯛꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯄꯥꯟꯒꯤ ꯁꯦꯛꯁ ꯄꯥꯔꯂꯔ ꯑꯃꯗ ꯃꯍꯥꯛ ꯁ꯭ꯀꯥꯎꯠꯀꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯣꯏꯊꯦꯝ ꯇꯧꯕ ꯍꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯒꯨꯟ ꯆꯦꯜꯍꯟꯈꯤꯕ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ ꯊꯕꯛ ꯑꯃꯅꯤ꯫ ꯁ꯭ꯀꯥꯎꯠꯀꯤ ꯊꯕꯛ ꯑꯁꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯊꯤꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯎꯔꯛꯈꯤꯕ ꯊꯕꯛꯁꯤꯡꯗꯒꯤꯁꯨ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯅ ꯍꯦꯟꯅ ꯁꯦꯟ ꯐꯪꯕ ꯊꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯑꯁꯥ ꯂꯩꯇ꯭ꯔꯕꯤ, ꯑꯋꯥꯕꯇ ꯉꯥꯏꯔꯕꯤ, ꯏꯃꯣꯁꯅꯦꯜꯂꯤ ꯚꯜꯅꯔꯦꯕꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯈꯩ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯀꯤ ꯂꯝꯕꯤꯗ ꯌꯥꯎꯍꯟꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯂꯣꯅ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝꯁꯤꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯍꯥꯛ ꯊꯥ 13 ꯖꯦꯜꯗ ꯂꯩꯈꯤ꯫ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ, ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯅꯧꯔꯤꯕꯤ, ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯐꯝ, ꯀꯞꯐꯝ ꯍꯦꯛꯇ ꯑꯣꯏ꯫ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯇ꯭ꯋꯤꯇꯔ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗꯁꯨ ꯖꯄꯥꯅꯤꯁ ꯇꯤꯅꯦꯖꯔ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅꯁꯨ ꯇꯣꯏꯅ ꯊꯥꯒꯠꯂꯛꯄ ꯇꯥꯀꯥꯍꯤꯔꯣꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯕꯨꯂꯤ ꯌꯥꯝꯅ ꯀꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯚꯤꯛꯇꯤꯝ, ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯇ꯭ꯋꯤꯇꯔꯗ "ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯁꯤꯅꯤꯡꯂꯦ" ꯍꯥꯏꯕꯅꯆꯤꯡꯕ ꯄꯣꯁꯠ ꯏꯗꯨꯅ ꯊꯥꯒꯠꯂꯛꯄꯁꯤꯡ ꯑꯁꯤ ꯇꯥꯀꯥꯍꯤꯔꯣꯅ ꯎꯔꯨꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯠ ꯑꯅꯤ ꯁꯦꯝꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯦꯀꯥꯎꯟꯠꯗꯅ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟꯠ ꯇꯥꯀꯥꯍꯤꯔꯣ ꯁꯤꯔꯥꯏꯁꯤꯅꯤ, ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤꯅ ꯍꯦꯡꯒꯤꯡ ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯑꯁꯤꯅꯤ꯫ ꯇꯥꯀꯥꯍꯤꯔꯣ ꯁꯤꯔꯥꯏꯁꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯋꯥꯔꯕ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ, "ꯑꯩꯒꯤ ꯇꯤꯟꯅꯁꯤ, ꯑꯩꯁꯨ ꯅꯈꯣꯏꯒ ꯄꯨꯟꯗꯨꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ" ꯑꯁꯤꯅꯆꯤꯡꯕ ꯄꯣꯁꯠ ꯈꯔ ꯃꯍꯥꯛꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯁꯇꯦꯒꯇ "ꯂꯦꯠꯁ ꯗꯥꯏ ꯇꯨꯒꯦꯗꯔ" ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯦꯁꯇꯦꯒꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯍꯦꯡꯒꯤꯡ ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗꯅ "ꯑꯗꯣꯝꯅ ꯁꯤꯅꯤꯡꯕ ꯇꯥꯔꯕꯁꯨ ꯏꯋꯥ ꯋꯥꯗꯅ ꯁꯤꯅꯤꯡꯂꯕ ꯃꯗꯨꯒꯤ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯣꯝꯅ ꯏꯋꯥ ꯋꯥꯗꯅ ꯁꯤꯅꯤꯡꯂꯕꯗꯤ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯁꯤꯅꯤꯡꯕ ꯌꯥꯎꯔꯕꯗꯤ ꯑꯩꯉꯣꯟꯗ DM ꯇꯧꯁꯤꯟꯕꯤꯔꯛꯎ" ꯑꯁꯨꯝꯅ ꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯀꯥꯍꯤꯔꯣꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯅꯤꯡꯂꯦ, ꯃꯔꯝ ꯑꯁꯤꯅ ꯔꯦꯟꯠ ꯑꯃ ꯂꯧꯗꯨꯅ ꯃꯇꯝ ꯈꯔ ꯃꯁꯥꯒꯤ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯆꯠꯊꯒꯗꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ 2017 ꯑꯥꯒꯁꯠꯀꯤ ꯃꯇꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 2.5 ꯆꯠꯂꯒ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯍꯥꯛ ꯔꯦꯟꯠ ꯑꯣꯏꯅ ꯂꯧꯗꯨꯅ ꯂꯩꯕ ꯍꯧꯈꯤ꯫ ꯑꯍꯥꯟꯕ ꯃꯍꯥꯛꯀꯤ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯑꯁꯤ ꯃꯤꯖꯥꯀꯤ ꯃꯤꯌꯣꯔꯥ ꯀꯧꯏ꯫ ꯃꯍꯥꯛ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 12 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫
mahak Takahiro ga Twitter da khangnaraba matungda makoi ani si unaba hauki asumna makoi ani naksinaki aduga Takahiro na Mizaki dagi 5 lakh yen puki Takahiro na senpam asi mahaki rent gi deposit thidoknabani haiduna pukibani nupi asisu yamna thajaba haibadu oiduna mahakna senpam asi piraki adobu August ki date 23 2017 da Mizaki bu mahaki rent da kauduna mahakpu namduna rep toki aduga mahakpu saram metuna hatoki masigi matungda anisuba victim oikibasi Korehera Isera kaubi sumnatangi chahi 15 khak suribi school karibi nupi masa amni ahanba mahakna mi hatpagi thabak chathakraba numit mangani khak ngai matamsida hairiba nupi masa asisu August ki date 28 ta hatokibani nupi macha asi depressed nabana maram oiraga masa matomta sijaningle haiduna mangonda message tharakiba nupi macha ni Takahiro na mahak wadana sinaba honabada mateng pangbige haiduna mahaki rent kaurami nupi masa asi school ki uniform da yumda gi thoglakibani kona mahak Takahiro ga thengnerba matungdadi Takahiro gi mong matauda mahak hainedaba fauraki mahaki ngayaki wakal thenbaduna mahak sirage khankibani adubu mahak Takahiro thengnerba matungdadi mahak siningba pokide adubu Takahiro na mahakna thagnaba juice da pangthanaba idak yansinkraba matungda mahak pu rep tawki masigi tungda nupi macha asi hatoki aduga nupi macha asida yaurakpa sel khutimak mahakna laurami asumna masigi thautok thokraba matung numi nini leiraga sogoni sineka kauba nupa ama Takahiro gi manakta lakhi hairiba nupa ase Takahiro na ahan bahat khiba Mizuki ka khangnaba nupari Mizuki ne hinglingai matamda Takahiro gi maramda wari khara tawramki maramsina sogona Mizuki ki khungul direktuna Takahiro gi manakta lakibani adubu Takahiro na mahakpusu hatoki hairiba sogoni sineka asikaktani male victim oiribasi Takahiro na hatkiba ataidi chahi nauribi nupi macha ngaktani asumna yamna atenba matamda nupi macha kayabo mahangna Koreha Isera da hatkiba mong adumna hatki aduga Takahiro na police da phongdok kibagi matungina mahakki manakta lakiba nupi macha kudimak masa matomta sijarage haine laklabasu mahakki manakta laklaba matamdadi kanamta masana yana sijakide mahangna pumnamak namja namtheknaraba matungda hatkibani haine phongdokki asumna tha ahumgi manungda miyoi mapan mahangna hatki mahangna hatkibasing asi mahangna bathroom da puslaba matungda matup kakthulami aduga toolbox na chingbada haplaga fridge da thamjilami mahangna phongdokpagi matungina mi ama mapung phane kakpada numit humni rum changi mi hatpadi lai adubu halaba matungda hakchang adubu kakpasidi yamna wai hairami adubu mahangna kona khuloirakpadagi nongma khaktada hakchang amabu kakpolusinba ngami haina phongdokki mahangna manam namthiba fanabani haiduna bathroom gi ventilation fan matam chuppada tharaga thamnami masida yumthangnabasingdi khara chingnaba amadi angakpa phawrami yumthangnabasingna mahagasi ubada ayamba matamda mahagasi plastic bag mayum yomlaga adumak thulai matam chuppada adumak mahaki yum asibu sit chengtuna leibagi matauda adumak thengnarami amaromda police singnasu mangkriba victim singi khungul liba horaki masida taruk suba victim asiga taret suba victim asiga khungul leirakpada animaksi location amatangda chap manana mangmine habasi police na khanglami adugo mapan suba aruba victim aiko tamura ko binupi asi metro station amagi CCTV di yengba matamda nupa amaga chanminaki habasi su khangba ngamlami masigi sumatakta aiko gi mabungna mahaki machanupi asi Takahiro ko nupa amaga toina wari sanai habasi su khangkiba laiki maramsina mabungna signarakpadaki machanupi gi Twitter account changduna mahak kana ga wari sanaki habasi check tawrami masida Takahiro na machanupi bu koktoki habasi khangba ngamki masidagi Takahiro hairiba nupa asi kanano amadi mahaki leifam khangnabagi damak aiko gi mabungna mahaki mamanabi amada Takahiro ko nupa asida message thajinaba hairami mamanabi aduna message thajillaba matungda Takahiro nasu mamangda atai nupi singda message halakpagumna sininglabadi mahaki manakta laku haiduna mahaki leifam haiduraki masidagi aikogi mabungna police da pau piduna policing mahaki leifamda thumjenki asumna Takahiro Shiraishi police na faki mahaki kada migi saru sayang tongsa ngaktana pikthanna yamna manam namthiba mongda leramki victim khuding da loina rakiba bag walena chingbana victim sing adugi identity confirm tawki pau se Japan da yamna ngakpa haibadu oiki maramdi atai serial killer singdi yamna ngalingai matamda sakhotringai matamda sathagibani adubu 2017 gi matam asida asigumba tamthiraba miyoi ama makhoi gi marakda lerambasida miyoi pumba Akiba haibadu faunaki media singna Takahiro gi interview lounaba haiki
ꯑꯗꯨꯕꯨ ꯇꯥꯀꯥꯍꯤꯔꯣꯅ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯒꯤꯜ ꯐꯥꯎꯕ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯇ꯭ꯔꯥꯏꯜ ꯆꯠꯊꯔꯕ ꯃꯇꯨꯡꯗ 2020ꯗ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯇ꯭ꯋꯤꯇꯔꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯣꯏꯕꯅ ꯃꯇꯝꯗꯨꯒꯤ ꯇ꯭ꯋꯤꯇꯔꯒꯤ CEO ꯖꯦꯛ ꯗꯣꯔꯁꯤꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯄꯥꯟꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯕꯨꯂꯤ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇꯁꯨ ꯃꯤꯌꯥꯝꯅ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯑꯃ ꯆꯠꯊꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯗꯦꯟꯖꯔꯁꯤꯡ ꯈꯪꯍꯟꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕꯃꯈꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯇꯦꯡ ꯅꯤꯕꯒꯤ ꯃꯍꯨꯠ ꯊꯦꯔꯥꯄꯤꯁ ꯑꯃ ꯑꯣꯏꯅ ꯇꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯅꯦꯁ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯈꯤ꯫ ꯃꯁꯤꯅꯤ ꯖꯄꯥꯟꯗ ꯊꯣꯛꯈꯤꯕ ꯇ꯭ꯋꯤꯇꯔ ꯀꯤꯂꯔ ꯍꯥꯏꯔꯒ ꯈꯪꯅꯈꯤꯕ ꯇꯥꯀꯥꯍꯤꯔꯣ ꯁꯤꯔꯥꯏꯁꯤꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯕ ꯃꯇꯝꯗ ꯑꯐꯕ ꯈꯛꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕꯗꯤ ꯂꯧꯁꯤꯟꯕꯤꯒꯅꯨ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫